ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯑꯁꯤꯗꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯄ꯭ꯔꯖꯨꯃꯥꯟ ꯊꯥꯀꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯄ꯭ꯔꯖꯨꯃꯥꯟ ꯊꯥꯀꯨꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯕꯔꯨꯟ ꯆꯟꯗ꯭ꯔ ꯊꯥꯀꯨꯔ ꯑꯗꯨꯒ ꯃꯃꯥ ꯖꯣꯏꯇꯤ ꯊꯥꯀꯨꯔ ꯑꯃꯁꯨꯡ ꯆꯍꯤ 11 ꯁꯨꯔꯕ ꯃꯥꯒꯤ ꯃꯆꯦ ꯕꯤꯗꯤ ꯊꯥꯀꯨꯔꯒ ꯄꯨꯟꯅ ꯍꯔꯤꯌꯥꯅꯥꯒꯤ ꯒꯨꯔꯒꯥꯎꯟ ꯁꯤꯇꯤꯗ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯖꯨꯃꯥꯟ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯒꯨꯔꯒꯥꯎꯟꯗ ꯂꯩꯕ ꯔꯥꯏꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 2 ꯇꯝꯃꯝꯃꯤ꯫ 8 ꯁꯦꯞꯇꯦꯝꯕꯔ 2017 ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄ꯭ꯔꯖꯨꯃꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯦ ꯕꯤꯗꯤꯒ ꯑꯌꯨꯛꯀꯤ ꯄꯨꯡ 6:30ꯗ ꯍꯧꯒꯠꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕ ꯃꯇꯨꯡꯗ ꯄꯨꯡ 8:40 ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯕꯔꯨꯟꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤ ꯕꯁ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯍꯦꯟꯅ ꯆꯦꯛꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯕꯔꯨꯟꯅ ꯃꯆꯥ ꯑꯅꯤꯕꯨ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯇ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡ ꯄꯨꯡ 8:55 ꯑꯗꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁ꯭ꯀꯨꯜꯗ ꯃꯤꯅꯤꯠ 10 ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯄꯨꯡ 9:05ꯗ ꯀ꯭ꯂꯥꯁ ꯍꯧꯅꯕꯒꯤꯗꯃꯛ ꯀ꯭ꯂꯥꯁꯇ ꯑꯣꯖꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯠꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯕꯥꯊꯔꯨꯝꯔꯣꯝꯗꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯄ꯭ꯔꯖꯨꯃꯥꯟ ꯊꯥꯀꯨꯔ ꯑꯗꯨ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯒꯤ ꯃꯃꯥꯡꯗ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯀꯟꯗꯛꯇꯔ ꯑꯁꯣꯛ ꯀꯨꯃꯥꯔ ꯀꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯁꯣꯛ ꯀꯨꯃꯥꯔ ꯑꯗꯨ ꯕꯥꯊꯔꯨꯝꯗꯨꯒ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯛꯐꯝ ꯋꯥꯇꯔ ꯀꯨꯂꯔ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯒꯤ ꯀꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯄ꯭ꯔꯖꯨꯃꯥꯟꯕꯨ ꯄꯝꯗꯨꯅ ꯄꯨꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯍꯥꯞꯄꯝꯃꯤ꯫ ꯄ꯭ꯔꯖꯨꯃꯥꯟꯕꯨ ꯕꯠꯁꯥꯄꯨꯔꯗ ꯂꯩꯕ ꯑꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯔꯨꯟꯒꯤ ꯅꯨꯄꯤ ꯖꯣꯏꯇꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯖꯣꯏꯇꯤ ꯑꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯕꯔꯨꯟꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯀꯣꯜ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯔꯨꯟꯗ ꯁ꯭ꯀꯨꯜꯒꯤ ꯖꯨꯅꯤꯌꯔ ꯁꯨꯄꯔꯚꯥꯏꯖꯔꯗ ꯀꯣꯜ ꯑꯃꯠꯇ ꯇꯧ ꯍꯥꯏꯔꯒ ꯊꯝꯈꯤꯔꯝꯃꯤ꯫ ꯕꯔꯨꯟꯅ ꯖꯨꯅꯤꯌꯔ ꯁꯨꯄꯔꯚꯥꯏꯖꯔꯗ 2ꯔꯛ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯗꯦ ꯑꯗꯨꯒ 3ꯂꯛ ꯁꯨꯕꯗ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯕꯥꯊꯔꯨꯝꯒꯤ ꯃꯄꯥꯟꯗ ꯏ ꯊꯣꯛꯇꯨꯅ ꯇꯥꯔꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯕꯠꯁꯥꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ, ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯔꯨꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯨꯁꯟꯗꯨꯅ ꯈꯔ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯇꯧꯔꯝꯗꯦ꯫ ꯕꯔꯨꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯖꯣꯏꯇꯤꯒꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯖꯨꯃꯥꯟ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯕ ꯑꯥꯔꯇꯦꯃꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ, ꯊꯨꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯔꯨꯟꯅ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯂꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯥꯔꯇꯦꯃꯤꯁ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯕꯔꯨꯟꯅ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯖꯨꯃꯥꯟ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯒꯤ ꯕꯦꯗꯇ ꯐꯨꯔꯤꯠ ꯀꯨꯗꯥꯝ ꯂꯧꯊꯣꯛꯇꯨꯅ ꯃꯉꯛꯁꯝꯒꯤ ꯑꯁꯣꯛꯄꯗ ꯕꯦꯟꯗꯦꯖ ꯌꯦꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯕꯔꯨꯟꯗ ꯗꯣꯛꯇꯔꯁꯤꯡꯅ ꯄ꯭ꯔꯖꯨꯃꯥꯟ ꯑꯗꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯔꯨꯟꯅ ꯃꯆꯥꯅꯨꯄꯥꯒꯤ ꯁꯣꯛꯏꯕ ꯃꯑꯣꯡꯗꯨꯗ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯐꯨꯅ ꯆꯩꯅꯕ ꯑꯦꯛꯁꯤꯗꯦꯟꯠꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ, ꯊꯑꯣꯏꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ꯫ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯖꯨꯃꯥꯟꯅ ꯁꯤꯔꯝꯕꯒꯤ ꯄꯥꯎ ꯑꯁꯤ ꯊꯨꯅ ꯁꯟꯗꯣꯛꯇꯨꯅ ꯃꯦꯗꯤꯌꯥꯁꯤꯡꯅ ꯔꯥꯏꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯗ ꯆꯠꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯨꯗ
ꯑꯉꯥꯡ ꯍꯥꯠꯂꯝꯂꯕ ꯐꯥꯎꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯈꯤ꯫ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 11:30 ꯇꯥꯕꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯕ ꯃꯐꯝꯗꯨꯗ ꯖꯔꯅꯦꯂꯤꯁ, ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯆꯪꯖꯜꯂꯝꯕꯗꯒꯤ ꯏꯚꯤꯗꯦꯟꯁ ꯂꯣꯏꯅ ꯃꯥꯡꯉꯝꯃꯤ꯫ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯁꯨ ꯂꯥꯛꯇꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜꯒ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯀꯁꯨ ꯈꯣꯝꯒꯠꯂꯝꯈꯤ꯫ ꯕꯥꯊꯔꯨꯝꯒꯤ ꯋꯥꯜꯗ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯏ ꯇꯩꯔꯕ ꯍꯦꯟꯄ꯭ꯔꯤꯟꯠ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗ ꯃꯍꯥꯛꯁꯤ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯜꯂꯕ ꯃꯇꯨꯡ ꯁꯟ ꯁꯥꯗꯨꯅ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯏ ꯃꯌꯥꯝꯁꯨ ꯐ꯭ꯂꯣꯔꯗ ꯆꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯈꯤ꯫ ꯕꯥꯊꯔꯨꯝꯒꯤ ꯀꯥ ꯑꯃꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯐꯪꯈꯤ꯫ ꯄꯨꯂꯤꯁꯅ ꯕꯥꯊꯔꯨꯝ ꯑꯗꯨ ꯆꯠꯄꯒꯤ ꯍꯣꯜꯋꯦꯗ, ꯍꯥꯏꯕꯗꯤ ꯂꯝꯕꯤꯗ ꯊꯦꯠꯄ ꯁꯤꯁꯤꯇꯤꯚꯤ ꯑꯃꯒꯤ ꯐꯨꯇꯦꯖ ꯌꯦꯡꯉꯝꯃꯤ꯫ ꯄ꯭ꯔꯖꯨꯃꯥꯟꯅ ꯕꯥꯊꯔꯨꯝꯔꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯒ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯁꯟ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯒ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯃꯤ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖ ꯑꯗꯨꯗ ꯎꯔꯝꯈꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯁꯥꯇ꯭ꯔ-ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯅꯥꯎ ꯆꯧꯀ꯭ꯔꯤ ꯇꯦꯕꯜꯁꯤꯡ ꯊꯨꯒꯥꯏꯔꯝꯈꯤ꯫ ꯈꯨꯗꯛꯇ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯕ ꯑꯗꯥꯏꯗ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯇꯣꯞꯁꯤ ꯇꯧꯈꯤ꯫ ꯑꯣꯇꯣꯞꯁꯤꯒꯤ ꯔꯤꯖꯜꯗ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯑꯅꯤꯔꯛ ꯂꯦꯜꯂꯝꯈꯤ, ꯑꯃꯅ ꯈꯅꯥꯎꯒꯤ ꯊ꯭ꯔꯣꯠꯇꯒꯤ ꯅꯥꯔꯨꯝ ꯐꯥꯎꯕ ꯁꯦꯟꯇꯤꯃꯤꯇꯔ 19 ꯁꯥꯡꯅ ꯂꯦꯜꯂꯝꯃꯤ, ꯑꯃꯅ ꯁꯦꯟꯇꯤꯃꯤꯇꯔ 9 ꯂꯨꯅ ꯂꯦꯟꯗꯨꯅ ꯃꯉꯛꯁꯝꯒꯤ ꯁꯤꯡꯂꯤ ꯇꯠꯂꯝꯃꯤ꯫ ꯊ꯭ꯔꯣꯠꯇ ꯂꯦꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯨꯃꯥꯟꯅ ꯀꯟꯕꯤꯅꯕ ꯂꯥꯎꯕ ꯉꯝꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯕꯗ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯋꯥꯡ ꯆꯥꯎꯕ ꯍꯦꯟꯕ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯃꯤ ꯍꯥꯠꯄ ꯄꯨꯊꯣꯛꯇꯨꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯀꯟꯖꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯂꯝꯂꯤꯕ ꯃꯇꯝꯗꯨꯗ ꯕꯥꯊꯔꯨꯝꯒꯤ ꯑꯅꯛꯄꯗ ꯂꯩꯔꯝꯈꯤꯕ ꯃꯤꯑꯣꯏ 10 ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯃꯥꯒꯤ ꯐꯤꯔꯣꯜꯗ ꯏ ꯇꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯗꯨꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯂꯝꯂꯕ ꯄꯨꯡ 7ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯅ ꯃꯦꯗꯤꯌꯥꯗ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯀꯟꯗꯛꯇꯔ ꯑꯁꯣꯛ ꯀꯨꯃꯥꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯅ ꯄ꯭ꯔꯖꯨꯃꯥꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯄꯝꯗꯨꯅ ꯀꯥꯔ ꯇꯥꯟꯅ ꯄꯨꯈꯤꯕꯗꯨ ꯃꯍꯥꯛꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯛꯅ ꯕꯁꯇ ꯑꯌꯨꯛꯀꯤ ꯄꯨꯡ 8:50 ꯑꯗꯥꯏꯗ ꯂꯥꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯆꯪꯍꯟꯈ꯭ꯔꯒ ꯕꯁꯇꯒꯤ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯕꯥꯊꯔꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯏꯁꯤꯡ ꯊꯛꯐꯝ ꯋꯥꯇꯔ ꯀꯨꯂꯔ ꯃꯅꯥꯛꯇ ꯆꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯖꯨꯃꯥꯟꯅ ꯕꯥꯊꯔꯨꯝ ꯆꯪꯂꯛꯄꯗ ꯑꯁꯣꯛꯅ ꯁꯦꯛꯁꯨꯑꯦꯜꯂꯤ ꯑꯦꯁꯣꯜꯠ ꯇꯧꯒꯦ ꯇꯧꯕꯗ ꯄ꯭ꯔꯖꯨꯃꯥꯟꯅ ꯂꯥꯎꯕꯗꯒꯤ ꯑꯁꯣꯛꯅ ꯄꯥꯈꯠꯇꯨꯅ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯡꯗꯨ ꯕꯥꯊꯔꯨꯝꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥꯒꯤ ꯐꯤꯔꯣꯜꯗꯨ ꯋꯥꯇꯔ ꯀꯨꯂꯔꯗ ꯆꯥꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯅꯕ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯗꯦꯅꯔ ꯑꯃ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯣꯛꯅ ꯋꯥꯇꯔ ꯀꯨꯂꯔꯗ ꯐꯤꯔꯣꯜ ꯑꯃꯁꯨꯡ ꯁꯦꯟꯗꯜ ꯆꯥꯝꯕ ꯎꯍꯧꯏ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯥꯇ꯭ꯔ ꯈꯔꯒ ꯑꯣꯖꯥ ꯑꯃꯒꯅꯁꯨ ꯑꯁꯣꯛꯅ ꯕꯥꯊꯔꯨꯝ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯅ ꯑꯁꯣꯛꯄꯨ ꯃꯤꯗꯤꯌꯥꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯣꯛꯅꯁꯨ ꯃꯥꯅ ꯄ꯭ꯔꯖꯨꯃꯥꯟꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛꯅ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯃꯃꯥ ꯖꯣꯏꯇꯤꯅ ꯑꯁꯣꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯌꯥꯕ ꯉꯝꯃꯣꯏ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯅꯝꯗꯅ ꯃꯔꯥꯜ ꯁꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯇꯁꯨ ꯄ꯭ꯔꯖꯨꯃꯥꯟꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯈꯤꯕꯒꯤ ꯁꯥꯏꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯈꯤ꯫
ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯀꯟꯗꯛꯇꯔ ꯑꯣꯏꯔꯤꯕ ꯕꯁ 2ꯒꯤ ꯗ꯭ꯔꯥꯏꯚꯔꯅꯁꯨ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯐꯪꯈꯤꯕ ꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯕꯁꯀꯤ ꯇꯨꯜꯀꯤꯠꯇ ꯌꯥꯎꯕ ꯊꯥꯡꯅꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯔ ꯇꯧꯈꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯃꯄꯥ ꯕꯔꯨꯟꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯄꯦꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯀꯦꯁ ꯑꯁꯤ CBIꯗ ꯊꯤꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯛꯑꯝꯃꯤ꯫ 15 ꯁꯦꯞꯇꯦꯝꯕꯔ 2017ꯗ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯀꯦꯁ ꯑꯁꯤ CBIꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯈꯤ꯫ CBIꯅ ꯀꯦꯁ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯊꯤꯒꯠꯇꯨꯅ ꯅꯧꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯊꯥꯗꯨꯅ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯇꯒꯤ ꯇꯣꯉꯥꯟꯅ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ CBIꯅ ꯊꯤꯒꯠꯄꯗ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯐꯪꯂꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨꯒ ꯑꯁꯣꯛ ꯀꯨꯃꯥꯔꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯀ ꯆꯥꯟꯅꯔꯝꯗꯦ꯫ ꯁꯤꯒꯤ ꯃꯇꯨꯡ 22 ꯅꯕꯦꯝꯕꯔ 2017ꯗ ꯒꯨꯔꯒꯥꯎꯟꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯑꯃꯅ ꯑꯁꯣꯛ ꯀꯨꯃꯥꯔꯕꯨ ꯕꯦꯜ ꯄꯤꯔꯝꯈꯤ꯫ 28 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2018ꯗ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯄꯒꯤ ꯑꯁꯣꯛꯇ ꯄꯥꯜꯂꯤꯕ ꯆꯥꯔꯖꯁꯤꯡ ꯑꯗꯨ ꯀꯣꯔꯠꯅ ꯀꯛꯊꯠꯂꯝꯈꯤ꯫ ꯑꯁꯣꯛꯅ ꯃꯥꯅ ꯃꯦꯗꯤꯌꯥꯗ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯅꯝꯗꯅ ꯐꯨ ꯆꯩꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯒ ꯐꯣꯡꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯇꯨꯝꯍꯟꯗꯅ ꯑꯣꯠꯇꯨꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯄꯤꯖꯗꯕꯤꯗ ꯑꯣꯠꯈꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯊꯤꯑꯣꯔꯤ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯒꯥꯔꯗꯦꯅꯔ ꯑꯗꯨꯅꯁꯨ ꯑꯁꯣꯛꯅ ꯏ ꯇꯩꯔꯕ ꯐꯤꯔꯣꯜ ꯆꯥꯝꯕ ꯎꯍꯧꯏ ꯍꯥꯏꯈꯤꯕꯗꯨ ꯄꯨꯂꯤꯁꯅ ꯅꯝꯗꯅ ꯍꯥꯏꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ CBIꯅ CCTV ꯐꯨꯇꯦꯖ ꯑꯃꯨꯛ ꯊꯤꯒꯠꯄꯗ ꯑꯁꯣꯛꯁꯨ ꯕꯥꯊꯔꯨꯝꯗ ꯆꯪꯕ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄ꯭ꯔꯖꯨꯃꯥꯟꯅ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯄ꯭ꯔꯖꯨꯃꯥꯟꯅ ꯕꯥꯊꯔꯨꯝꯒꯤ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯍꯧꯕ ꯁꯥꯇ꯭ꯔꯁꯤꯡꯗ CBIꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯀꯣꯏꯁꯟ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ CBIꯅ ꯁꯥꯇ꯭ꯔ ꯑꯃꯗ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗ CCTV ꯐꯨꯇꯦꯖꯇ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯑꯗꯨꯒ ꯄ꯭ꯔꯖꯨꯃꯥꯟꯒ ꯂꯩꯃꯤꯟꯅꯕ ꯎꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯅ ꯊꯋꯥ ꯁꯥꯔꯝꯗꯕꯅꯤ꯫ CBIꯅ CCTV ꯐꯨꯇꯦꯖ ꯑꯗꯨ ꯀꯨꯞꯊꯅ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯕꯗ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯀꯩꯅꯣꯝꯃ ꯌꯦꯞꯇꯨꯅ ꯄꯨꯕ ꯎꯈꯤ꯫ ꯌꯦꯞꯇꯨꯅ ꯄꯨꯔꯤꯕ ꯑꯗꯨ ꯄ꯭ꯔꯖꯨꯃꯥꯟꯗ ꯊꯤꯟꯈꯤꯕ ꯊꯥꯡ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ CBIꯅ ꯊꯥꯖꯔꯝꯃꯤ꯫ CCTV ꯐꯨꯇꯦꯖꯇ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯈ꯭ꯔꯒ ꯄ꯭ꯔꯖꯨꯃꯥꯟꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯆꯦꯟꯊꯣꯔꯛꯄꯁꯨ ꯎꯔꯝꯃꯤ꯫ 7 ꯅꯣꯚꯦꯝꯕꯔ 2017ꯗ CBIꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯀ꯭ꯂꯥꯁ 11 ꯇꯝꯕ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕꯅ ꯃꯁꯛ ꯃꯃꯤꯡ ꯎꯠꯊꯣꯛꯑꯝꯗꯦ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯄ꯭ꯔꯖꯨꯃꯥꯟ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯥꯁꯨ ꯌꯥꯎꯔꯝꯈꯤ꯫ CBIꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯐꯣꯟꯗ ꯃꯥꯅ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯕ꯭ꯔꯥꯎꯖꯔꯗ ꯄꯣꯏꯖꯟ ꯃꯈꯜ ꯀꯌꯥ ꯊꯤꯔꯝꯕ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯒ ꯃꯇꯧ ꯀꯔꯝꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯔꯤꯃꯨꯚ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯔꯆ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯅꯛꯄ ꯕꯖꯥꯔꯗꯒꯤ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕ CBIꯅ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯉꯥꯎꯁꯟꯅꯕ ꯑꯉꯥꯡꯅꯤ꯫ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯥꯇ꯭ꯔ ꯑꯅꯤꯒꯅ ꯁ꯭ꯀꯨꯜꯗ ꯏꯁꯤꯡꯗ ꯍꯨ ꯍꯥꯞꯇꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯊꯛꯑꯣꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯛꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯐ ꯌꯔꯂꯤ ꯑꯦꯛꯖꯥꯝ ꯇꯧꯗꯅꯕ ꯑꯗꯨꯒ ꯄꯦꯔꯦꯟꯠꯁ ꯇꯤꯆꯔ ꯃꯤꯇꯤꯡ ꯇꯧꯗꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯁ꯭ꯀꯨꯜꯗꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯁꯤꯔꯕꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯗꯨꯅ ꯑꯦꯛꯖꯥꯝ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯣꯏꯅ ꯊꯛꯑꯣ ꯍꯥꯏꯕ ꯏꯁꯤꯡꯗꯨ ꯀꯩꯅꯣꯝꯃ ꯌꯥꯎꯔꯝꯒꯅꯤ ꯆꯤꯡꯅꯗꯨꯅ
ꯀ꯭ꯂꯥꯁ ꯇꯤꯆꯔꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯑꯗꯨꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯈꯤꯗꯕꯅꯤ꯫ ꯁꯥꯇ꯭ꯔ ꯈꯔꯅ ꯍꯥꯏꯕꯗ ꯄ꯭ꯔꯖꯨꯃꯥꯟ ꯍꯥꯠꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯦꯛꯖꯥꯝꯒ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡꯒ ꯇꯧꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯪꯕꯗ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯗꯣꯏꯅꯤ ꯍꯥꯏꯅꯁꯨ ꯈꯨꯝꯂꯛꯈꯤ ꯍꯥꯏꯈꯤ꯫ ꯁꯤꯕꯤꯑꯥꯏꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕꯗ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯄ꯭ꯔꯖꯨꯃꯥꯟ ꯑꯁꯤ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯇ꯭ꯔ ꯑꯃ ꯍꯥꯠꯂꯒ ꯑꯦꯛꯖꯥꯝꯒ ꯄꯦꯔꯦꯟꯁ ꯇꯤꯆꯔ ꯃꯤꯇꯤꯡꯒ ꯇꯧꯗꯅꯕ ꯈꯟꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯡꯗꯨ ꯄꯨꯗꯨꯅ ꯁꯥꯇ꯭ꯔ ꯑꯃ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯄ꯭ꯔꯖꯨꯃꯥꯟ ꯑꯗꯨ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯎꯁꯟꯅꯔꯒ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯕꯥꯊꯔꯨꯝꯗ ꯆꯪꯒ꯭ꯔꯤꯉꯩ ꯇꯟꯖꯥꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯦꯟꯖꯟꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯁ꯭ꯀꯨꯜꯗ ꯄꯤꯌꯥꯅꯣ ꯈꯣꯡꯕ ꯍꯩꯕꯒꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯁꯥꯇ꯭ꯔꯅꯤ, ꯑꯗꯨꯒ ꯃꯥꯅꯗꯤ ꯄ꯭ꯔꯖꯨꯃꯥꯟ ꯑꯁꯤ ꯃꯁꯛ ꯈꯪꯗꯦ ꯕꯥꯊꯔꯨꯝꯗ ꯂꯩꯔꯝꯕꯗ ꯑꯗꯨꯝ ꯍꯥꯠꯈꯤꯕꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯀ꯭ꯂꯥꯁ ꯇꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯔꯨꯝꯗ ꯇꯣꯏꯅ ꯂꯩꯕ, ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯗꯕ, ꯃ꯭ꯌꯨꯖꯤꯛꯇ ꯍꯦꯟꯅ ꯄꯥꯝꯖꯕ ꯁꯥꯇ꯭ꯔꯅꯤ꯫ 11 ꯅꯕꯦꯝꯕꯔ 2017ꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯖꯨꯚꯦꯅꯥꯏꯜ ꯍꯣꯝꯗ ꯊꯝꯗꯨꯅ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛꯁꯤ ꯑꯦꯗꯜꯠ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯖꯨꯚꯦꯅꯥꯏꯜ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯏꯑꯦꯜ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯝꯈꯤ꯫ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯖꯨꯚꯦꯅꯥꯏꯜ ꯖꯁꯇꯤꯁ ꯕꯣꯔꯗꯅ 20 ꯗꯤꯁꯦꯝꯕꯔ 2017ꯗ ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜꯂꯤ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯦꯗꯜꯠ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯥꯏꯑꯦꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯖꯅꯨꯋꯥꯔꯤ 2021ꯗ ꯒꯨꯔꯒꯥꯎꯟꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ 4 ꯑꯁꯣꯛ ꯀꯨꯃꯥꯔꯗ ꯂꯥꯟꯅ ꯆꯥꯔꯖ ꯇꯧꯕꯒꯤ ꯁꯤꯕꯤꯑꯥꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯔꯝꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯄ꯭ꯔꯖꯨꯃꯥꯟꯒꯤ ꯃꯄꯥ ꯃꯃꯥꯅ ꯍꯧꯖꯤꯛꯁꯨ ꯃꯆꯥꯒꯤ ꯖꯁꯇꯤꯁꯀꯤꯗꯃꯛ ꯀꯣꯔꯠꯇ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯝꯃꯤꯁꯟꯅꯁꯨ ꯒꯨꯔꯒꯥꯎꯟ ꯄꯨꯂꯤꯁꯇ ꯑꯁꯣꯛ ꯀꯨꯃꯥꯔꯕꯨ ꯂꯥꯟꯅ ꯆꯥꯔꯖ ꯇꯧꯕꯒꯤ ꯀꯝꯄꯦꯟꯁꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯖꯦꯜꯗꯒꯤ ꯊꯣꯂꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯣꯛ ꯀꯨꯃꯥꯔ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯊꯕꯛꯇꯒꯤ, ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕ ꯌꯥꯗꯅ ꯍꯤꯡꯂꯤ꯫ ꯃꯁꯤꯅꯤ ꯄꯤꯛꯂꯤꯕ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄ꯭ꯔꯖꯨꯃꯥꯟ ꯊꯥꯀꯨꯔꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯌꯨ꯫